ꯃꯥꯡꯀꯥꯡꯉꯦ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯕꯤꯞꯀꯤ ꯔꯤꯞꯁ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯃꯃꯦꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯂꯦꯖꯥ ꯍꯥꯏꯅꯕꯗꯨꯅꯦꯕꯀꯣ ꯑꯗꯨ ꯄꯨꯂꯞ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯁꯤꯅ ꯃꯍꯤ ꯀꯣꯟꯅꯕ ꯈꯤꯇꯪꯒ ꯑꯗꯣ ꯕꯤꯞ ꯆꯥꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯄꯤꯔꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯁꯤꯁꯦ ꯃꯃꯦꯡ ꯑꯩꯈꯣꯏꯅ ꯀꯂꯦꯖꯥ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒꯤ ꯃꯔꯨꯁꯤꯗꯤ ꯐꯖꯔꯕꯅꯤ ꯑꯁ ꯀꯩꯅꯣ ꯃꯔꯨ ꯃꯌꯥꯝꯁꯤꯗꯤ ꯋꯥꯎ 이거 뭐 있잖아요 우선 먹으면 안 돼. 와우 이거 ꯕꯤꯞ ꯆꯥꯕ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯤꯡꯅꯗꯤꯀꯣ ꯍꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯅꯤ ꯑꯗꯣ ꯁꯤꯒꯤ ꯔꯤꯞꯁꯦ ꯃꯍꯥꯎ ꯑꯝꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯤ 이로움들에게 맵 통문이네 뭐라고
그 먹어야지. 먹어 그래. Siadre in modo che 이런 것도 사야 돼. 호망강에 뭐 그냥什么意思啊？喂，我是啥吧？啊！
모록 무방도고 짭만하네 진짜. 시식부터 지금 아주 뼈사하네. 사실 뽕사사네 모록 이 비디오 따라해 시. 아들이 잡을 면 마당 일로 샤는 것도 하게 마당 비디오다. 너무 아이고 뭐라 하게.